Achanbi, kadai, aigi likto pirao. Hojikta masida lehawa liktudi kadai ta sakraba? Kari matong no torisibo? Liktu kadai ta sakrage? Achanbi, kari no nang na hairi dubo? Aine irujaramdaida nangonda sinaramba liktu kadai ta chatkrage haiwani? Lai manembi, nanai bungak igani. Liktu hojikta mafam sida lehawbani. Kamdong na mangkribano ay khangdre. Achanbi, nang nasado cheng khaibagum nikle. Se, pakat kano. Nang tasing na liktu laudi laude ko. Ay na haijari se, achumbani. Nanay, liktu laujadiye. Lik mangkibagi wafam se, ay ining thawda hawdok lagi. Laipaki ahaiba, amaibi kayada wata na halaga. Likto phangnaba, ay ining thawda thihalagi. Iche, masigi liksidi akhoi imana hingni matamda semkhiba mani muktagi liktuni. Mani ne ibungo. Lik ase kamdawna mafam asida taraklibano. Lik ase aina purakpani ichasa. Nakoina chinnawpada ningthawna namthak tawbibadu aina nungaitaduna lik ase nakhoida pige haiduna purakpani. Nang kanano? Ay atay kanasu natti nakhoigi namane. Nachinnawpana lik ase mafam chana thammo. Mantri Handak thokliba thodok asi ahi ngaktaba ngamde Huran chinthi tawriba huranba aduki matik haisingba huranba ama soidana oiramgani Karamba pambai tawraga lik adu phangnanaba kari tawsike haibadu mantri na amukta haibiyu Ining thaw nanaina khanjabada huranba aduna lik ado kaitheldadi khak yonthoklamloi maramdi lik ado ining thawgi likni khangbana kanamatana layu yaroi haiba huranba aduna soidana khanglamgani kaithenda yonba kirabanina lik ado huranba aduna soidana magi mayumda lotuna thamlamgani maram asina ining thaw lanmi tharaga yumthong changduna lik ado thihanbiu Maduna Pagadava Mali Mantri Nakhoi kana lay Housing Mak Konungi Lanmi Mayamama Yumthong Kuding Sangduna Lay Marembigi Mang Krabalik Adu Pangnana Bathigadavani Nakhoi Mayam Shem Saro Iche, ngasai laklamba yongduna hayu wafamdubu chumgadrane mabu aikhoigi ima oiramgadrane aidi thajade yong haiba sa makhal ase namthak tawba heibani mana aikhoi ichilipabu awafamda tahannaba sinba soidana oiramgani Ichegi bungo. Nang na hairiba wafamdo ai su ngasai makhai khallamlibani. Mamal yam khraba ningthawgi lik ase mahakna konungdagi huralakpa soidana oiramgani. Mahakna lik ase aikhoigi yumda langsilamlibasi afabadi nate. Karigumba ningthawgi manai singna khangkhiba thoklabadi aikhoi ichilipwa hingpham leiraroi. Iche, lik ase aikhoina paiduna leirabadi mina soidana khangkhrani aikhoi ichilipagi thawai hingnanaba lik ase lepak manungda pumsinkrasi la oise
ꯑꯩ ꯌꯣꯠ ꯂꯧꯊꯣꯛꯂꯨꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯤꯛ ꯑꯗꯨꯕꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯅꯤꯡꯊꯧꯒꯤ ꯂꯤꯛ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗꯨ ꯌꯣꯡ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯏꯁ! ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯤꯛ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯕ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯤꯛ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯂꯤꯛ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯍꯧꯔꯨꯈꯤꯒꯦ꯫ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯂꯤꯛ ꯑꯗꯨ ꯐꯨꯝꯒꯤ ꯍꯣꯠꯅꯔꯤꯕꯗꯣ ꯐꯨꯝꯂꯨꯒꯅꯨ꯫ ꯀꯗꯥꯏ? ꯂꯤꯛꯇꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯛꯂꯣ꯫ ꯏꯆꯦ, ꯃꯁꯤꯒꯤ ꯌꯣꯡꯁꯦ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯤꯛꯇꯣ ꯄꯤꯊꯣꯛꯍꯧꯔꯁꯤ꯫ ꯄꯤꯊꯣꯛꯈ꯭ꯔꯣ ꯏꯆꯦ꯫ ꯁꯦ, ꯅꯪꯅ ꯍꯨꯔꯥꯜꯂꯛꯄ ꯂꯤꯛꯁꯦ ꯄꯨꯖꯈ꯭ꯔꯣ꯫ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯅꯨ꯫ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯗꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯅ ꯏꯃꯥ ꯏꯆꯥꯗ ꯂꯧꯅꯝ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯆꯤꯡꯈꯤꯒꯅꯤ꯫ ꯏꯆꯦ, ꯌꯣꯡꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅꯦ? ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯔꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯂꯤꯛ ꯑꯗꯣ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯕꯁꯨ ꯂꯤꯛ ꯑꯗꯨ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ? ꯏꯁ! ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯐꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯤꯛ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯌꯥꯝꯍꯜ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯍꯧꯗꯣꯛꯂꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯂꯤꯛ ꯑꯁꯦ ꯊꯤꯕ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ? ꯏꯌꯥꯝꯍꯜ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗꯤ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯏꯅꯤꯡꯊꯧ? ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯆꯍꯤ ꯆꯨꯞꯄ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯃꯉꯣꯟꯗ ꯑꯩꯒꯤ ꯂꯤꯛ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯏꯁ! ꯀꯔꯤ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯅꯤꯡꯊꯧ, ꯏꯌꯥꯝꯍꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯤꯛ ꯑꯗꯣ ꯐꯪꯅꯕ ꯊꯤꯔꯁꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯒꯗꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯂꯁꯤ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯂꯤꯛ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯔꯥ? ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯂꯤꯛ ꯍꯨꯔꯥꯟꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯂꯩꯃꯔꯦꯝꯕꯤ, ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ꯫ ꯂꯤꯛꯇꯣ
ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥꯅꯤ ꯏꯅꯤꯡꯊꯧꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯧꯁꯥꯗꯕꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯟꯇ꯭ꯔꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯔꯁꯅꯨ ꯏꯌꯥꯃꯍꯜꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯁꯥꯎꯖꯔꯁꯅꯨ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯁꯤ ꯂꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯊꯤꯗ꯭ꯔꯕꯗꯤ ꯐꯪꯂꯔꯣꯏ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯂꯤꯛ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯀꯣꯅꯨꯡꯒꯤ ꯃꯥꯏꯆꯧ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯑꯩ ꯂꯤꯛ ꯑꯁꯤ ꯍꯦꯛꯇ ꯁꯤꯖꯤꯜꯂꯝꯂꯒꯦ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯣ ꯏꯅꯤꯡꯊꯧꯒꯤ ꯃꯅꯤꯃꯨꯛꯇꯥꯒꯤ ꯂꯤꯛ ꯑꯁꯤꯗꯤ ꯏꯌꯥꯃꯍꯜꯒꯤ ꯃꯉꯛꯇ ꯁꯤꯔꯒ ꯂꯩꯔꯝꯂꯦꯗꯅ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯄꯤꯔꯨꯔꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯂ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯨꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯂꯤꯛ ꯑꯗꯨ ꯏꯌꯥꯃꯍꯜꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯆꯠꯁꯤ ꯃꯟꯇ꯭ꯔꯤ ꯃꯟꯇ꯭ꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯕꯣ ꯏꯌꯥꯃꯍꯜꯅ ꯀꯔꯝꯅ ꯑꯩꯒꯤ ꯂꯤꯛ ꯑꯁꯦ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯅꯅꯥꯏꯁꯨ ꯈꯪꯖꯗ꯭ꯔꯦ ꯅꯅꯥꯏꯕꯨ ꯌꯥꯎꯍꯟꯕꯤꯔꯅꯨ ꯏꯅꯤꯡꯊꯧ ꯍꯦ ꯅꯤꯡꯊꯧ ꯑꯄꯥꯝ ꯃꯤꯍꯧ ꯑꯔꯪ ꯑꯔꯥꯛꯀꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯕ ꯍꯦ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯥꯎꯍꯜꯂꯦ ꯃꯇꯝ ꯑꯃꯗ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯗ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯝ ꯇꯧꯕꯤꯔꯒ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯃꯅꯥ ꯑꯗꯨꯕꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯗ ꯐꯪꯍꯟꯈꯤꯗꯕ ꯅꯪꯅ ꯈꯪꯅ ꯂꯪꯖꯈꯤꯕ ꯅꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯤꯛ ꯑꯁꯤꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯗꯤ ꯈꯪꯅꯕ ꯍꯣꯠꯅꯗꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯒꯦ ꯊꯧꯔꯥꯡꯂꯤꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯈꯛ ꯉꯥꯛꯄꯤꯔꯔꯣꯏ ꯍꯩ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯌꯥꯃꯍꯜ ꯅꯅꯥꯏꯅ ꯋꯥꯈꯜ ꯄꯤꯛꯄꯗꯒꯤ ꯏꯌꯥꯃꯍꯜꯗ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯗꯁꯨ ꯑꯩꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯖꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯆꯧ ꯑꯗꯨꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯌꯣꯡ ꯑꯣꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯀꯧꯈꯠꯇꯨꯅ ꯅꯤꯡꯊꯧꯅ
ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯈꯤꯔꯝꯃꯤ꯫ ꯏꯆꯦ, ꯇꯨ ꯏꯃꯥꯅ ꯑꯣꯟꯕꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯏꯆꯥꯁꯥ, ꯅꯃꯥꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯤꯉꯩꯗ ꯏꯆꯥꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯃꯥ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯤ ꯊꯨꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯤꯟ ꯅꯧꯄꯥ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯅꯥ ꯃꯊꯨꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯏꯃꯥ! ꯏꯃꯥ!